Thoubal District ki Khangabok Part 3 ki manung channa leiba Khangabok Moirang Palli da hangba VDF Outpost da Central Force Thamgani Haiba Wahouda ngasi Khangabok Khul ki Ima-Ibel Kayana Outpost asigi gate da phamjinduna Khongjang Changsinkhre Central Force amata Khangabok Khul manung da thambiganu haiba kholau kaya lauduna chatakhiba Khongjang aduda saruk yakibi Khangabok apunba maira paibi lupki President Moirang Themtombina hai Khangabok Khul da Central Force amata thambiganu haina Thoubal District ki DC amasung SP da ngarang memorandum ama pisinke Khul asida hojik SP Thoubal office ahum suba IRB gi post DC gi office amadi thangnaba khul singda atopa post kaya amasu hangduna leire khul asi kuki daga thangnana leiba lamdam amasu nate loinana irang amadasu thokpa leite kadigidamak khul asida Central Force thamgadoribano kadigumba Central Force thamnanaba thorang toraklabade maduda thorakpa afafata pulnamak laigana pugadabani haina wahangna makatana phongdorakhe